ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯒꯦ. ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯃꯪꯒꯣꯜꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯚꯇ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ. ꯉꯥꯏꯍꯥꯛꯇꯪ ꯃꯤꯄꯨꯝꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯇꯝ ꯀꯨꯏꯔꯦ ꯅꯦꯠ ꯌꯥꯗꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇ ꯁꯥꯟꯅ ꯐꯪꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯅꯗꯦꯀꯣ. ꯅꯦꯠ ꯌꯥꯝꯃꯟꯗꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯐꯝ ꯂꯩꯔꯦ ꯉꯁꯤꯗꯤ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ. ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯑꯩ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯍꯟꯗꯛ ꯕ꯭ꯂꯣꯛꯁꯨ ꯊꯥꯡ ꯑꯣꯖꯥ ꯉꯁꯤ ꯁꯩꯐꯝ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯦ. ꯌꯥꯝꯅ ꯐꯔꯦ ꯅꯣꯡꯐꯤꯠ ꯁꯤꯡꯍ ꯅꯪ ꯂꯥꯛꯄ꯭ꯔꯣ. ꯉꯁꯤ ꯒꯣꯔꯒꯣꯔꯤꯒꯤ ꯁꯣꯔꯥꯠꯇꯣ ꯅꯪ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯕ. ꯑꯩ ꯅꯦꯠ ꯌꯥꯗꯅ ꯇꯧꯅꯤꯡꯉꯕꯩ. ꯅꯨꯄꯤ ꯉꯁꯤ ꯁꯣꯏꯕꯝꯗ ꯂꯥꯛꯄ꯭ꯔꯣ ꯁꯣꯔꯥꯠ ꯃꯐꯝꯗ ꯒꯣꯔꯒꯣꯔꯤꯒꯤ ꯁꯣꯔꯥꯠꯇꯣ. ꯅꯣꯡꯐꯤꯠ ꯇꯥꯕ꯭ꯔꯣ. ꯂꯥꯏꯗꯦꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯂꯥꯏꯗꯦꯟ ꯊꯦꯡꯀ꯭ꯌꯨ. ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ. ꯅꯨꯄꯤ ꯆꯠꯈ꯭ꯔꯕꯣ. ꯁꯤꯡꯍ ꯆꯠꯈ꯭ꯔꯕꯣ. ꯅꯪ ꯉꯁꯤ ꯒꯣꯔꯒꯣꯔꯤꯒꯤ ꯁꯣꯔꯥꯠꯇꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ. ꯆꯥꯗ꯭ꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ. ꯋꯥꯎ ꯋꯦꯜꯀꯝ ꯋꯦꯜꯀꯝ. ꯑꯩ ꯂꯥꯛꯑꯦ ꯇꯨ ꯂꯥꯏꯛ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯤꯗ ꯊꯦꯡꯀ꯭ꯌꯨ. ꯑꯩ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇ꯭ꯔꯦ ꯍꯟꯗꯛꯁꯦ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ. ꯑꯩ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯗꯨꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇ꯭ꯔꯦ ꯀꯨꯏꯔꯦ ꯎꯅꯕ. ꯑꯗꯨꯅ ꯑꯩ ꯑꯗꯣ ꯈꯪꯗꯦ ꯍꯟꯗꯛ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯁꯨꯖꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ. ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥꯗ ꯀꯩꯒꯨꯝꯕ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯣ ꯁꯨꯖꯤꯇꯥ ꯋꯥꯔꯧꯒꯗ꯭ꯔꯥ ꯈꯪꯗꯦ. ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯅꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯗ꯭ꯔꯤꯀꯣ.
ꯅꯥꯎꯄꯤꯁꯤꯡꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯉꯁꯥꯏ ꯁꯩꯐꯝ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯦ ꯍꯪꯉꯝꯃꯤ ꯑꯗꯣ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯁꯨ ꯈꯨꯝꯗ꯭ꯔꯦ. ꯁꯨꯖꯤꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ, ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯉꯁꯤ? ꯑꯩꯈꯣꯏ ꯁꯤꯡꯍ ꯆꯪꯉꯝꯃꯒ ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ? ꯉꯁꯤ ꯁꯩꯐꯝ ꯀꯝ ꯇꯧꯕꯤꯔꯛꯀꯦ ꯍꯪꯉꯝꯃꯤ. ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ. ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ꯑꯩ ꯆꯥꯗ꯭ꯔꯤ, ꯆꯥꯔꯅꯤ. ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯔꯝꯃꯤꯅꯤ. ꯊꯦꯡꯀ꯭ꯌꯨ. ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯖꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕꯅꯤꯀꯣ. ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯧꯕꯤꯌꯨ. ꯅꯪꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝꯅ ꯌꯥꯡꯃꯟꯈ꯭ꯔꯦ, ꯌꯥꯝꯅ ꯏꯁꯄꯤꯠ ꯑꯣꯏꯃꯟꯈꯤꯗꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯈꯤꯇꯪ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦ ꯀꯣ. ꯑꯩ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯅꯩ ꯁꯨꯖꯤꯇꯥ. ꯑꯗꯣ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯈꯤꯇꯪ ꯇꯞꯅ ꯇꯞꯅ ꯁ꯭ꯂꯣꯗ ꯂꯧꯕꯤꯌꯣ. ꯅꯪ ꯀꯦꯃꯦꯔꯥ ꯂꯧꯕ ꯃꯇꯝꯗ ꯌꯥꯝ ꯌꯥꯡꯃꯜꯂꯦꯕꯀꯣ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ, ꯂꯥꯛꯄꯁꯨ ꯋꯥꯏꯑꯦꯕ. ꯁꯥꯎ ꯌꯥꯗꯦꯀꯣ. ꯁꯨꯝ ꯃꯈꯣꯏ ꯃꯁꯦꯟ ꯌꯨꯇꯨꯕꯔ ꯃꯁꯦꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤ. ꯑꯩꯁꯨ ꯍꯩꯇ꯭ꯔꯒꯁꯨ ꯅꯪ ꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯈꯤꯇꯪ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯂꯧꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂꯤ. ꯅꯍꯥꯟ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯂꯨꯍꯣꯡꯕꯗꯣ ꯐꯖꯅ ꯇꯥꯕ ꯉꯝꯗ꯭ꯔꯦꯕ ꯀꯣ. ꯁꯪꯀ꯭ꯔꯤꯇꯟꯗꯨꯒꯤ ꯁꯨ ꯐꯖꯅ ꯃꯌꯦꯛꯇꯨ ꯁꯦꯡꯅ ꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯠ 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 ꯀꯦꯃꯦꯔꯥꯁꯦ ꯆꯠꯈꯤꯗꯅ ꯈꯤꯇꯪ ꯁ꯭ꯂꯣ ꯇꯧꯔ ꯂꯧꯕꯤꯔꯝꯃꯣ. ꯑꯩꯁꯨ ꯍꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤꯅꯤꯗ. ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯀꯣ. ꯑꯗꯣ ꯑꯩꯁꯨ ꯍꯩꯇꯦ. ꯂꯧꯕ ꯚꯤꯗꯤꯑꯣꯁꯤꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯄꯤꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯏꯁꯄꯤꯠ ꯌꯥꯡꯃꯟꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗ ꯈꯤꯇꯪ ꯁ꯭ꯂꯣ ꯃꯣꯁꯟ ꯂꯧꯕ. ꯑꯗ ꯅꯍꯥꯟ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤꯗꯤ ꯌꯦꯡ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯇꯣꯂꯦꯟꯈꯨꯝꯒꯤ ꯏꯇꯩꯃ ꯑꯃ ꯅꯪꯒ ꯅꯣꯏ ꯃꯅꯥꯛꯇ ꯂꯩꯕꯗꯣ, ꯃꯥꯒꯤ ꯏꯇꯩꯃꯗꯨꯅ ꯌꯦꯡꯉꯦꯕ. ꯁꯨꯃꯥꯏꯅ ꯁꯨꯖꯤꯇꯥꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯡꯒꯠꯂꯛꯏ ꯂꯨꯍꯣꯡꯕꯒꯤ ꯒꯅꯦꯁꯄꯨꯔꯒꯤ ꯀꯁꯥꯔ ꯖꯤꯔꯤꯒꯤꯅꯦꯕꯀꯣ. ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯦꯡ ꯌꯥꯗ꯭ꯔꯦꯕ ꯅꯦꯠꯁꯦ ꯌꯥꯝꯃꯟꯗꯅ. ꯑꯗꯨ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯁꯨꯖꯤꯇꯥ. ꯑꯗꯣ ꯅꯪ ꯚꯤꯗꯤꯑꯣ ꯌꯥꯡꯃꯟꯈꯤꯗꯅ ꯉꯁꯥꯏꯒꯤ ꯂꯥꯛꯄꯁꯤ ꯋꯥꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯀꯣ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯖꯍꯥ ꯃꯧ ꯀꯩꯅꯥ ꯊꯣꯔꯛꯄ ꯙꯔꯃꯥꯡꯒꯗꯣ ꯁꯛ ꯂꯥꯛꯄꯗꯣ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯇꯥꯔꯦ. ꯅꯪꯅ ꯚꯤꯗꯤꯑꯣ ꯌꯥꯡꯃꯟꯈꯤꯗꯕ ꯈꯤꯇꯪ ꯁꯝ ꯇꯣ ꯍꯟꯗꯛꯇꯤ ꯂꯧꯕꯤꯔꯣꯀꯣ. ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯁꯨ ꯌꯥꯕ. ꯑꯩꯁꯨ ꯍꯩꯇꯦ. ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯕ ꯅꯪꯒꯤ ꯍꯁꯕꯦꯟꯗꯨꯇꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕ. ꯎꯝ ꯊꯦꯡꯀ꯭ꯌꯨ ꯁꯨꯖꯤꯇꯥ. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯛꯇ ꯌꯥꯎꯕꯤꯔꯛꯄꯩ ꯃꯊꯪꯗꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ. ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. ꯑꯩꯅ ꯍꯛꯆꯥꯡꯁꯨ ꯍꯦꯜꯊ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ. ꯑꯗꯩ ꯏꯁꯩ ꯅꯣꯡꯃꯥꯏ ꯍꯟꯗꯛꯀꯤ ꯕꯣꯔꯤ ꯁꯥꯅꯤꯅ ꯏꯁꯩ ꯅꯨꯡꯉꯥꯏ ꯆꯠꯄꯁꯨ ꯈꯤꯇꯪ ꯋꯥꯕ.
ꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯍꯥ ꯍꯥ ꯎꯝ ꯍꯣꯏꯗ ꯁꯨꯝ ꯁꯨꯝ ꯁꯤꯅ ꯍꯥꯏꯅꯔꯤꯃꯤꯗꯀꯣ ꯋꯥꯔꯧꯔꯔꯣꯏꯁꯦ ꯎꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯟꯅꯗꯩ ꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝꯅ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯁꯨꯏꯇꯥꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯗꯤ ꯊꯥꯒꯠꯅ ꯍꯥꯏꯕꯩ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯣꯔꯠ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯍꯩꯔꯦ ꯆꯠꯄ ꯖꯔꯅꯤꯒꯤ ꯑꯁꯤꯒ ꯒꯅꯦꯁꯒꯨꯔꯤꯅꯤ ꯑꯁꯤꯅ ꯑꯁꯤꯅꯤ ꯑꯁꯤꯅ ꯑꯁꯤ ꯁꯤ ꯍꯪꯗꯣꯡ ꯃꯄꯤꯁꯤꯃ ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯃꯦꯝꯕꯤꯌꯣ ꯉꯥꯏꯍꯥꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯤꯃꯌꯥꯝ ꯆꯠꯊꯣꯏꯕꯤ ꯀꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯂꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯅꯥ ꯀꯅꯥ ꯑꯣ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥ ꯍꯥꯏ ꯅꯃꯁꯇꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯑꯣꯖꯥ ꯃꯇꯝ ꯀꯨꯏꯔꯦ ꯅꯅꯥꯎ ꯂꯥꯏꯔꯤꯛ ꯊꯥꯗꯕ ꯉꯁꯤ ꯉꯥꯛꯇꯪ ꯅꯦꯠꯁꯦ ꯌꯥꯕ꯭ꯔꯥꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧ
우리 가자 토크래. ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯕꯣ? ꯑꯣꯖꯥ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ? ꯑꯣꯖꯥ ꯅꯥꯌꯦꯛ ꯇꯧꯗꯦꯀꯣ? ꯑꯩꯈꯣꯏ ꯁꯅꯥ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯔꯝꯃꯒ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤꯗꯤ ꯀꯥꯡꯁꯣꯏ ꯅꯠꯇ꯭ꯔꯒ ꯆꯨꯝꯊꯣꯡ ꯑꯣꯏꯔꯝꯅꯦꯕ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯆꯥꯛ ꯏꯟꯖꯥꯡꯗꯤ꯫ ꯀꯥꯡꯁꯣꯏ ꯅꯠꯇ꯭ꯔꯒ ꯆꯨꯝꯊꯣꯡ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯅꯤ꯫ ꯍꯣ 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 ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯣ ꯑꯣꯖꯥ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯋꯤꯅ ꯄꯨꯡ 12 ꯍꯦꯜꯂꯦ ꯑꯣꯖꯥꯒꯤ ꯆꯥꯛꯁꯦ꯫ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯑꯣꯖꯥ? ꯀꯔꯤ ꯌꯦꯟꯁꯥꯡ ꯑꯣꯏꯅ ꯍꯣꯠꯅꯔꯤꯖꯥꯠꯅꯣ ꯉꯁꯤꯁꯤꯕꯨ? ꯑꯣꯖꯥ ꯃꯅꯤꯄꯨꯔꯗꯤ ꯏꯁꯤꯡ ꯆꯥꯎꯔꯤꯅꯦꯀꯣ? ꯑꯣ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯉꯦ ꯑꯣꯖꯥꯒꯤ꯫ ꯃꯅꯤꯄꯨꯔ ꯏꯁꯤꯡ ꯆꯥꯎꯋꯤꯅꯦ ꯑꯣꯖꯥ꯫ ꯃꯅꯤꯄꯨꯔ ꯏꯁꯤꯡ ꯆꯥꯎꯔꯤ꯫ ꯍꯣꯏ ꯌꯥꯝꯅ ꯆꯥꯎꯔꯤ ꯍꯣꯏ ꯑꯩꯁꯨ ꯉꯁꯤ ꯎꯕꯅꯤ ꯉꯔꯥꯡꯁꯨ ꯎꯔꯦ ꯅ꯭ꯌꯨꯁꯇ꯫ ꯑꯣꯖꯥ ꯍꯣꯏꯗꯤ ꯏꯁꯤꯡ ꯆꯪꯕ꯭ꯔꯣ ꯑꯣꯖꯥ ꯍꯣꯏꯗꯤ? ꯀꯩ ꯍꯥꯏꯕ? ꯏꯃꯥ ꯍꯩꯗꯣꯛꯈ꯭ꯔꯦ ꯏꯁꯤꯡꯁꯦ꯫ ꯏꯁꯤꯡ ꯆꯣꯠꯇꯣꯔꯦ꯫ ꯑꯣ ꯑꯣꯖꯥꯅ ꯈꯔ ꯋꯥꯡꯕ ꯏꯁꯤꯡ ꯆꯪꯗꯕ ꯃꯅꯤꯄꯨꯔꯗꯤ ꯏꯁꯤꯡ ꯐꯖꯅ ꯆꯥꯎꯔꯦ ꯑꯣꯖꯥ꯫ ꯈꯪꯗꯦꯗ ꯑꯣꯖꯥ ꯇꯧꯔꯤꯁꯦ꯫ ꯑꯃ ꯑꯋꯥ ꯇꯥꯕꯒ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯏꯝꯐꯥꯜꯗ ꯇꯧꯔꯤꯁꯤꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯁꯥꯝꯗꯁꯨ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯤꯡꯗ ꯇꯨꯔꯦꯜ ꯂꯩ ꯇꯨꯔꯦꯟꯗꯨ ꯏꯁꯤꯡ ꯁꯨꯝ ꯊꯥꯡꯒꯠꯂꯛꯏ꯫
ꯔꯧ ꯊꯣꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯉꯥ ꯊꯣꯡꯉꯤꯕ꯭ꯔꯥ ꯑꯣꯖꯥ? ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯑꯣꯖꯥ ꯑꯂꯨ ꯍꯥꯞ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯦ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯈꯤꯇꯪ ꯌꯥꯏꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯟꯗꯔ ꯇꯩ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯣ ꯑꯩ ꯃꯇꯝ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯝꯗꯒꯤ ꯅꯦꯠꯁꯦ ꯍꯥꯏꯇꯥꯔꯦ ꯀꯣ
Sinaw kurang lagi ngalapiyo ay sanatse sa potokyo Cepeldi. Wow, aigi san Revita lai Revita. Kama tauri naik toktra kuire chanu taba kakana. Nangai kakan ni nungai tanan live thatre video su logtre chan naik tokte ko kakai sin labina like toramo diba kari mathen chai ngasidi Revita kanya
ꯔꯦꯕꯤꯇꯥ ꯀꯩ ꯆꯥꯒꯦ ꯈꯨꯝꯕꯁꯨ ꯀꯨꯏꯅ ꯆꯪꯕ꯭ꯔꯣ ꯅꯪꯕꯣ ꯃꯁꯤꯅ ꯉꯁꯥꯏꯅ ꯇꯧꯈ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪꯅ ꯈꯨꯝꯕꯁꯦ ꯀꯨꯏ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯦꯟꯗꯧꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕ ꯈꯪꯗꯦ ꯅꯪ ꯅꯥꯏꯌꯦꯛ ꯇꯧꯗ꯭ꯔꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦꯕ ꯆꯥꯔꯒ ꯇꯦꯡꯀꯣꯠ ꯊꯟ ꯆꯥꯗ ꯇꯦꯡꯀꯣꯠ ꯊꯟ ꯆꯥꯏ ꯀꯀꯥ ꯑꯣ ꯅꯨꯡꯗꯥꯡꯁꯨꯗꯣ ꯆꯥꯕ꯭ꯔꯣ ꯇꯧꯗꯦ ꯀꯀꯥ ꯍꯣꯏ ꯅꯥ ꯑꯌꯦꯛ ꯇꯧꯗꯕ ꯑꯗꯨꯇ ꯂꯥꯏ ꯈꯨꯔꯝꯃꯨ ꯅꯍꯥꯟ ꯑꯣꯖꯥ ꯍꯣꯏ ꯌꯥꯎꯕꯒꯤ ꯁꯣꯔꯥꯠꯇꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯕꯦꯟꯙꯧ ꯏꯁꯤꯡꯅ ꯂꯨꯞꯄꯝꯃꯅꯤ ꯕꯦꯟꯙꯧ ꯏꯁꯤꯡ ꯆꯥꯎꯔꯝꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯦꯟꯙꯧꯗꯣ ꯑꯩꯅ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯕꯦꯟꯙꯧꯁꯦ ꯍꯟꯗꯛ ꯀꯨꯏꯔꯦ ꯕꯦꯟꯙꯧ ꯎꯅꯗꯕ ꯑꯩ ꯕꯦꯟꯙꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯣꯔꯥꯠ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯏꯁꯩ ꯈꯔ ꯆꯔꯥꯡꯅꯩ ꯍꯥꯏ ꯑꯩꯗꯤ ꯆꯠꯇ꯭ꯔꯦ ꯀꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯄꯨꯡ ꯏꯁꯩ ꯇꯥꯔꯒ ꯁꯣꯜꯂꯦ ꯀꯩꯗꯧꯕ ꯄꯨꯡ ꯏꯁꯩ ꯇꯥꯔ ꯀꯩꯒꯤ ꯁꯣꯜꯂꯤꯕ ꯌꯥꯝꯅ ꯍꯅꯨꯕꯤ ꯑꯣꯏꯔꯕ ꯅꯪꯕꯣ
ꯍꯥ ꯌꯥꯝꯅ ꯍꯅꯨꯕꯤ ꯑꯣꯏꯔꯕꯣ ꯄꯨꯡ ꯏꯁꯩ ꯇꯥꯔꯒ ꯁꯣꯜꯂꯤ ꯍꯥꯏꯗꯣ ꯃꯤꯅ ꯄꯨꯡ ꯏꯁꯩ ꯇꯥꯔꯒ ꯃꯁꯥ ꯀꯟꯈꯠꯂꯤ ꯅꯨꯡꯉꯥꯏ ꯑꯋꯥ ꯑꯅꯥ ꯀꯣꯛꯏ ꯍꯥꯏ ꯅꯪꯅ ꯄꯨꯡ ꯏꯁꯩ ꯆꯥꯟ ꯁꯣꯜꯂꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ ꯊꯕꯛꯇꯤ ꯌꯥꯎꯕ ꯆꯠꯂꯨꯏ ꯑꯣ ꯁꯥꯔ ꯀꯔꯃ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯂꯦꯞꯅꯤꯡꯕ ꯄꯣꯛꯏ ꯀꯥꯏ ꯀꯛꯅꯤꯡꯕ ꯄꯣꯛꯏ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯁꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯃꯤ ꯄꯨꯝꯅꯃꯛ ꯀꯃꯥꯏꯅ ꯄꯥꯡꯒꯅꯤꯗꯣ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯣ ꯌꯨꯝ ꯁꯦꯡꯕ ꯅꯨꯃꯤꯠ ꯊꯕꯛ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠ ꯊꯣꯛꯄꯅꯤꯅ ꯄꯩꯁꯥ ꯊꯥꯕ ꯆꯪꯂꯨꯏ ꯑꯗꯨꯒꯁꯨ ꯀꯞꯂꯒ ꯂꯥꯛꯑꯦ ꯀꯀꯥ ꯑꯗꯨꯅ ꯆꯠꯇꯕꯅꯦ ꯍꯣꯏꯗ ꯅꯨꯡꯉꯥꯏꯇꯗꯤ ꯆꯠꯂꯨꯗꯕꯗꯨꯅ ꯐꯩ ꯅꯪ ꯅꯁꯥ ꯀꯩꯝ ꯇꯧꯗꯦꯀꯣ ꯅꯪ ꯅꯁꯥ ꯀꯩꯝ ꯇꯧꯗꯦꯀꯣ ꯔꯦꯕꯤꯀꯥ ꯑꯣꯀꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯒꯦ ꯏꯃꯨꯡꯗ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯕ ꯌꯦꯡꯒꯦꯀꯣ
Liftan net nuwaiteko. Jati. Kaya kasing tawti kakak su LB haram aisu yang dia sorarki yarubanina ngan mobile singre kakak o kakak su kuire live thadaba kakak su nungaitaba net su nungaitaba ko kakak gi sindo number leirasu Airtel untu kakak Airtel su nungaitiaba ai lemfamse ni jam problem moya uwa hauba ko adunanine adana nungaitan tawbane mase Airtel aba Jio aba kaim leremdre khangaba live thada su kakadi
ꯖꯤꯑꯣ ꯑꯅꯝꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯀꯥ ꯃꯅꯦ ꯃꯅꯦ ꯀꯔꯤ ꯃꯩꯊꯅ ꯉꯥ ꯊꯣꯡꯉꯦ ꯔꯦꯕꯤꯇꯥ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯅꯟꯗꯤ ꯑꯩꯒꯤꯁꯤꯒ ꯕꯦꯟꯙꯧꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯊꯤꯕꯗꯤ ꯐꯪꯗ꯭ꯔꯦ ꯕꯦꯟꯙꯧ ꯑꯗꯨꯅ ꯕꯦꯟꯙꯧ ꯑꯃꯨꯛꯇꯪ ꯔꯦꯕꯤꯇꯥꯏ ꯃꯈꯥꯗ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ 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 ꯑꯁꯤꯒ ꯏꯔꯛꯄ ꯌꯥꯕ꯭ꯔꯣ ꯕꯦꯟꯙꯧ ꯑꯃꯨꯛꯇꯪ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯅꯣ ꯑꯗꯨ ꯕꯦꯟꯙꯧ 시주 양이 타지? 시끌레 예진의 발범 잡대봐 쟤는 발이 난 벤통나 또 해 쟤네 엄청 블루피다가 예용 하이브네봐 오늘 블루스카 그래 짱아디 또간 또봐 블루 짱아디 랑시 양 농아이들 아이겐 더욱 짱이 떨어지나 Sino ka nakalagi halap piyaway nga sana rasi ayun ikuy nga sidi Sangan nga manda na sum mayang way sana kitang ngay gatra yung sum live haba ni Rebita tumning nga bo Bendogi ming jam lo jam de Rebita kasanandi blog haibane daina nusina bendo ko ko kaka gi nga di ngasing koirabo kaka kaka di ngasing ni Rebita kaka di ngasing nang di kinyang chai hai ka ba kaka kaw ama ngasing tumbay
ꯗꯦꯕꯤꯠꯇ ꯅꯣꯏ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯣ? ꯅꯣꯏ ꯃꯣꯏꯅꯥꯕꯣꯟ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯣ ꯍꯟꯗꯛ? ꯏꯁꯤꯡ ꯆꯥꯎꯔ ꯅꯣꯏꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯝꯒꯅꯤ ꯕꯣꯔꯥꯛꯀꯤ ꯅꯠꯇ꯭ꯔꯥ? ꯉꯥꯆꯧ ꯑꯗꯩꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯉꯥ ꯕꯣꯔꯥꯛꯀꯤ ꯀꯩ ꯀꯩꯅꯣ ꯉꯁꯥꯡ ꯍꯥꯏꯕ꯭ꯔꯥ? ꯉꯥꯆꯧ ꯀꯥꯏꯁꯨ ꯑꯗꯨꯗꯤ ꯂꯔꯤꯌꯥ ꯀꯥꯏꯁꯨ ꯂꯩꯕꯅꯦꯕ ꯅꯣꯏ ꯕꯣꯔꯥꯛꯀꯤꯗꯤ꯫ ꯈꯔꯅꯗꯤ ꯇꯨꯝꯃꯨꯕꯅꯤ ꯀꯀꯥ ꯑꯣ ꯇꯨꯝꯈꯤꯔꯣꯏ ꯂꯩꯔꯣ ꯈꯔꯅꯗꯤ ꯋꯥꯕꯒꯤ ꯇꯨꯝꯕꯅꯤ ꯀꯀꯥ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯁꯨꯔꯥ ꯂꯣꯏꯔꯦꯅꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯔꯦ꯫ ꯑꯗꯣ ꯅꯣꯡꯒꯧꯕꯒꯤ ꯐꯤꯗꯤ ꯁꯥ ꯂꯣꯏꯈ꯭ꯔꯦꯀꯣ ꯆꯨꯝꯊꯥꯡ ꯃꯆꯨ ꯑꯃ ꯂꯩꯍꯧꯗ꯭ꯔꯦ꯫ ꯆꯨꯡꯊꯥꯡ ꯃꯆꯨ ꯇꯔꯦꯠꯇꯤ ꯂꯣꯏꯈ꯭ꯔꯦꯕ꯫ ꯅꯣꯡꯄꯤꯛꯅ ꯁꯤꯡꯉꯅ ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯍꯪꯉꯦ ꯑꯩꯅ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯁꯨꯛꯈꯨꯝ ꯈꯨꯡꯒꯪꯅ ꯁꯨꯝ ꯊꯣꯛꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯅꯦꯠꯇꯤ ꯌꯥꯗꯦ ꯅꯦꯠ ꯌꯥꯗ꯭ꯔꯒꯁꯨ ꯌꯥꯝ ꯌꯥꯡꯅ ꯊꯣꯛꯃꯟꯈ꯭ꯔꯦꯀꯣ꯫ ꯁꯤꯡꯍꯥ ꯇꯥꯕ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏ ꯀꯔꯃ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯅ ꯍꯪꯕꯕꯨ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯡꯒꯝꯗꯅ ꯊꯣꯛꯈꯤꯕꯗꯣ꯫ ꯑꯣ ꯑꯩꯈꯣꯏꯗꯤ ꯆꯪꯗ꯭ꯔꯤꯌꯦ ꯀꯀꯥ ꯍꯧꯖꯤꯛꯃꯛꯇꯤ ꯀꯀꯥ ꯑꯣ ꯍꯣꯏ ꯉꯥ ꯐꯥꯅꯗꯦ ꯍꯥꯏ ꯅꯥꯎꯄꯤꯁꯤꯡ ꯍꯥꯏꯁꯤ ꯁꯨꯛꯈꯨꯝ ꯍꯦꯛ ꯈꯨꯝꯗꯕ ꯃꯤꯅ ꯀꯧꯔꯁꯨ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯣ ꯑꯣꯖꯥ ꯁꯥꯎꯕꯤꯅꯣ ꯑꯩ ꯉꯁꯥꯏ ꯀꯔꯝꯕ ꯂꯥꯛꯇꯦ ꯑꯗꯣ ꯉꯁꯥꯏ ꯅꯪ ꯍꯥꯏꯔꯝꯃꯗꯤ ꯐꯩꯗꯅꯗꯣꯀꯣ ꯑꯩꯗꯤ ꯑꯃ ꯍꯪꯉꯦ ꯁꯨꯈꯨꯝ ꯈꯨꯡꯒꯪꯅ ꯊꯣꯛꯈꯤꯗꯨꯒꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯗ꯫ ꯑꯗ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯅ ꯀꯔꯝꯕ ꯆꯠꯂꯤ ꯍꯥꯏꯗꯣ? ꯑꯣ ꯑꯣꯖꯥ ꯇꯣꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯅꯣꯏ ꯕꯤꯕꯤꯒꯥꯎꯒꯤꯗꯨꯔꯣ? ꯑꯣ ꯃꯥꯡꯙꯧ ꯑꯣꯏꯗꯤ ꯅꯍꯥꯟꯉꯩꯗꯒꯤ ꯂꯩꯕꯗꯣ ꯂꯩꯔꯤ ꯃꯣꯏꯗꯤ ꯑꯃꯨꯛ ꯆꯪꯂꯦ ꯑꯣ ꯏꯍꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯝꯕꯅ ꯍꯥꯏꯕ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯂꯥꯛꯏ ꯍꯥꯏꯅ ꯑꯣ ꯑꯣꯖꯥ ꯋꯥꯄꯣꯛꯄꯒꯤ ꯑꯣꯖꯥ ꯇꯣꯝꯕ ꯋꯥꯄꯣꯛꯄꯒꯤ ꯌꯦꯁ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯂꯥꯛꯑꯦ ꯑꯩꯗꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯦꯗ ꯉꯁꯥꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯃꯟꯗꯅ ꯆꯥꯛꯀ ꯆꯔꯛꯇꯦ꯫
ꯀꯨꯏꯔꯦ ꯂꯥꯏꯔꯤꯛꯀ ꯊꯥꯗꯕ ꯅꯥꯎꯄꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥ ꯉꯁꯤ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯇꯦꯗ ꯕꯤꯁꯣꯆꯠ ꯑꯗꯨꯝ ꯁꯛꯑꯝꯃꯤ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯑꯣꯖꯥ ꯆꯥꯔꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯁꯤꯡꯍꯕꯨ ꯑꯅꯤ ꯊꯣꯡꯕ ꯆꯥꯏ ꯑꯅꯤ ꯊꯣꯡꯕ ꯆꯥꯏꯗꯤ ꯀꯩ ꯅꯥꯎꯄꯤꯅ ꯉꯥ ꯊꯣꯡꯕ ꯔꯦꯕꯤꯇꯥ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯣꯏ ꯅꯥꯎꯄꯤꯅ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯀꯧꯔꯦ ꯀꯧ ꯀꯣꯏꯔꯧ ꯂꯥꯛꯇꯦ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯨ ꯈꯔ ꯀꯥꯞꯄꯦ ꯄꯣꯛꯒ ꯈꯔ ꯀꯥꯞꯄꯕꯅꯤ ꯅꯥꯎꯄꯤ ꯑꯝꯇꯪ ꯂꯥꯏꯟꯗ ꯂꯩꯌꯨꯀꯣ ꯌꯥꯗ꯭ꯔꯤꯁꯨ